ꯍꯧꯈꯤꯕꯗꯁꯨ ꯑꯐꯕ ꯇꯧꯗ꯭ꯔꯕ ꯍꯧꯖꯤꯛꯁꯨ ꯑꯐꯕ ꯇꯧꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯇꯨꯡꯗ ꯐꯔꯛꯑꯔꯣꯏꯗꯕꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗ ꯁꯒꯣꯜꯕꯟꯒꯤꯁꯨ ꯑꯩ ꯑꯃꯔꯣꯝꯗ ꯏꯆꯥꯒꯨꯝꯕꯅꯤ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯍꯜ ꯂꯃꯟ ꯑꯗꯨ ꯇꯧꯔꯝꯃꯤ ꯑꯗꯥ ꯇꯧꯔꯝꯃꯤ ꯍꯥꯏꯕꯒꯤ ꯇꯧꯕ ꯋꯥꯅꯤ ꯃꯣꯏꯗ ꯂꯩꯄꯥꯛ ꯅꯨꯡꯁꯤꯕꯒꯤ ꯒꯠꯁ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤ ꯐꯣꯡꯅ ꯍꯥꯏꯖꯔꯝꯒꯦ ꯃꯌꯥꯝ ꯁꯒꯣꯜꯕꯟ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯩ ꯃꯦꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯔꯝꯒꯦ ꯁꯒꯣꯜꯕꯟ ꯀꯦꯟꯗ꯭ꯔꯒꯤ ꯗꯥꯛꯇꯔ ꯂꯣꯀꯦꯟꯁꯦ ꯃꯥꯅ ꯀꯣꯡꯒ꯭ꯔꯦꯁ ꯌꯥꯎꯖꯒꯦꯅ ꯌꯥꯎꯔꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯣꯡꯒ꯭ꯔꯦꯁꯇ ꯂꯦꯞꯄꯤꯗꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏꯅ ꯀꯧꯖꯕꯅꯤ ꯃꯁꯤꯃꯗꯤ ꯍꯌꯦꯡ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯕꯤꯔꯅꯨꯅ ꯑꯩ ꯂꯥꯎꯊꯣꯛꯆꯔꯝꯒꯦ ngasi manipur da thoi ba irang sida sagol bun gisu ai amorom da icha gum bani yam ngangning de taseng na har kan da ahal laman adu tormi ada tormi habagi to buwani moi da leipak nung sibagi guts amata leite hab sai ngasi phong na hajaram ga thauna le rabdi deadline piraga moi di na ori bani future yam na le bani thengna bung ngam ga da bana ngasi gi irang sida ai gi marup doctor loke na karaga leram ba taraba ruling da leram ba taraba leipak ngakuri oram ba taraba Siri loken ki mating se chap chana khangboloi baga leipak ki damakta khoi toy haiba ngamgdo nupa do sagolban gi hana MLA oram bai maru doctor loken ni mayam khangbi oba ai khoi senda kambal khara yen bada akhoi chatpagi matam du oidre aduna adom da chapiraganu ngasi di manipur gi lurba tangkak sida imphal mayon da leiba 0 kilometer da leiba lai so heraba sagolban kendra gumbada karamba miyoi kanabu thagat kadage habase masi khanbi bagal oinana formula amkha haijaram ge ainga sa onabugi khulai di lei migi phai phati onabu khulai di leite miyoi bagi pass hau khraba punsi present huji oidiba ani do aduna future gi lepangame haugi badasu afaba tawdraba hujiksu afaba tawdraba adugumba bido amuk khanna matungda phara aroidabani haugi badasu afaba tawriba Hujiksu afaba tawriba mido matungda dum phadana lagadabani smase miyoi bagi adugi phai phati onana bagi formula ne aba Dr. Loken karamna horakhi ma ki matamda kari tawrami sidagin sahi kunmanga gi mamangda sigi thangnari ba kasam thong kendra dagi kari ba igi marup jenta amasung igi marup Dr. Loken ai laioi khiba ahalaman sing yamna yaure matamduda 18 June thokna mai chaktana koi se Delhi da matamdugi prime minister matamdugi home minister matamdugi Bharat Sarkar do thengnaraga madu chap chana khoi ngangna na chatkadabani haidna ahan singi matamdugi chief minister oramba matamdugi cabinet minister oramba mayam gi matung indra khoi si chatle matamduda Delhi da laik la su tamdana laiba khoi Manipuri student union singsina aduki matik khoi sauna ba 18 June gi thokhi ba dungba crisis mayam madugi su do da adu chali ba han mayam sina unaba ngamdada ai marup Dr. Loken ga ai marup jenta ga khoi hum thoga khoisau naraba khoi Manipur gi lakhi ba dungba satra satri mayam do phajana wari sanaraga khoi phap taminaki loinana akhoina laiba mission do maduda chap chana matam dugi prime minister unaraga without territorial limit haiba dugumba NSN IM gi ceasefire gi hadgon ki wari mayam laiba masi thabang utkrabani akhoina haijan manate